Manipur optional की मैकेरी की मरोई भी इपाउसिंग मियाम न थमजरी हनबरा चुचामपुर करोड़ तरागा मंगागा पॉइंट मरी की हीरोइन के कोना न मियोय म फारे चुचामपुर डिस्ट्रिक्ट की थिंकांग फाई खुंगंग द लुपा करोड़ तरागा मंगागा पॉइंट मरी रोंगी होगी हीरोइन नंबर 4 किलो 1.5 पुन सॉकेस जामगा कुंथ्राग निथुइदा हापतुना महिंद्रा बोलेरो दा आइन काइन पुरंबा एम तांगलेन बेलेस्तगी थांगसुन मांग कौबा मियोयमा असम राइफल्स न फारेरी हीरोइन नंबर 4 कोना फारबा मियोयदो असम राइफल्स चुचामपुर पुलिस स्टेशन सिनदुना एनडीपीएस एक्ट 1985 की मखादा केस में पांदुना मखाताबा आइन गोयबा थबक लखोटबा हौख्रे हाइरेनसु पाउस द मखाताना पलकली प्रियास नीट बायोलॉजी संगाई प्रो एनटीए नीट यूजी बायोलॉजी की एडमिशन हौजरी क्लास 10 थाखरबा महिरोई सिंगी दमकता था मरी की फाउंडेशन कोर्स अमदी क्लास 12 थाखरबा महिरोई सिंगी दमकता लाखलीबा एनटीए नीट यूजी 2026 की था निपान की टारगेट कोर्स पिजरी हाइरिबा क्लास ngasi matik sane experience lairaba faculty sing takpigani akoina pizariba khudong saba sing adu clear basic concepts easy memory tricks regular test series pyq analysis mock test na singmani loinana matik sane equip oiraba smart classroom facilities pizari march ki tang 2 namadi april ki tang 3 dagi class mathang sin haujaragani thuna lakpiduna mingsan biu akupa modor gi damak priyas nit biology sangai paro fci rota lakpiduna amadi aikoi gi contact number 7005534385 natraga 7005376151 pau phobiro amaromdana khoirena sikpuda idp ama sire miyo hum hospital lekanakre yamna tangna thukput lebak thipu thawdo ama ओइनाम एसी की मनुंगसनबा कैथेल मानवी पुलिस स्टेशन कोनबा लैमराम वारोई सिंगदगी हौजिंगना मणिपुर थुकलिबि रांग असिदा लैमराम गवर्नमेंट हाई स्कूल रिलीफ कैंप संजफम लौरिबा आईडीपी मरी खोइरेना सिकपदिगी अमा लेकनबा ngamdana लेखिद्रि अहुमना अरुबा फियुमना लेकनरि खोइरेना सिकपदिगी लेखिद्रबा मियेदु लाइसोनबब जेतेन सै निफु अपोकपा अमु कौगी अदुगा लेकनरिबा आईडीपी अहुमदुना सोयबम अहोंगजाव सै हुमफुगमंग अपोकपा अमुबा सामचे साबम बिरेन सै यंखैगिनिथु अपोकपा माइतेन अमदि माइबम सुभाषचंद्र सै यंखैगमरि अपोकपा मोहिंद्रो ने हरि थाउदो असुगी मतांगना आईडीपी अमना फोंदोरखिबदा ड्राइवर अमा यावरगा आईडीपी मंगा ngase pung 12 rom tabada relief camp asidagi miyoi taruk bisnupur da leiba fc ego down da seng launa basakibane makoina seng haplaga numbyungwa pung 12 tabada gari thaudorakpada go down manakta makon sadunu leiramba khoirel mayam ama paithuraktuna makoi mari da sakibane khoirel mayam na sikpadagi jitien gi phibam lusilakpaga loinana makoi mari ma nambol da leiba sayon hospital pukatki adubo jitien di lekana bangamdana lekidabane makatana subhasandrana सायोन हॉस्पिटल मखाता बलेंग सथरी दुगा बेरेन मदी अहोंग जाउन डिस्ट्रिक्ट हॉस्पिटल बिष्णुपुर पुदुना मखाता बलेंग सथकी मखोय अहुमदी खोय थोयना खुदुंग थिनिंगाय ओइद्रि डिस्ट्रिक्ट एडमिनिस्ट्रेशन बिष्णुपुर की मैकेडी की मियोय मरी एदो हॉस्पिटल पुखतपा मदी लायेंग बर संगसन मंगुदी मा पुथोकपगा लोइना एसडीओ नंबोल तोंगब्रम श्याम कुमार एमसीएस ना क्वेश्चन चेंदुना लायेंग बिगी थबादु पांथोकी हेरि लाइकिद्रा जितियन की हक्सांग पोस्टमार्टम की दमक इम्फाल पुरखरे हाइरिनसु पाउस द मखातारी अतोपा पावमना कोतु न सिंगरक मरक्ता गवर्नर स्टेट की सिक्योरिटी की फिवम येंगसिनख्रे हरि लेबास की कोनुंग न्यू दिल्ली द यूनियन होम मिनिस्टर अमित शाह न प्रिसाइड तौदुन स्टेट की सिक्योरिटी की फिवम येंगसिनख्रबा मतुंग ngarang manipur की गवर्नर अजय कुमार बाला न प्रिसाइड तौदुन राजभवन स्टेट की सिक्योरिटी की मतंगदा मिफम फमख्रे मणिपुर शांति पुरनब यूनियन होम मिनिस्टर न स्टेट की दनतना सेंट्रल फोर्सिंग की मकोक थोंग लुसिंगबसिंग यावबा मणिपुर की सिक्योरिटी की फिवम येंगसिनबा मिफम अमदा लंबी सिंग हांगदोहनबा ngangphaida fencing khabagi thabak-sing athupa matamda lusinanaba amadi मणिपुर बु ड्रग फ्री स्टेट ओहेननबा thabak-sing lokhatnaba wafam-sing thamkhiba matungda lakliba development sing yenglaga ngasi governor na preside tawduna rajbhavan pangthokiba mifam asi yamna maru oiba mifam oina launari Hadakta New Delhi the Union Home Minister na mifamapu oiduna phamkipi state asigi security ki mifamaduna state asida president rule thamkraba matungda pangthokpa ihan hanma security ki mifamni Delhi da pangthokiba mifamadura thasigi nipan phawna Manipur gi lambi punamak hangdoktuna apanba leitana sananaba security force sing da khanganba galoina apanba pirakpasingi mathakta akanba thabak lokhonaba Union Home Minister Amit Shah na thamkibu waphamadu kangpokpi da leiba Committee on Tribal Unity na yamna kan yaningdaba phungdokpa natana singnarakhrabane kotuna separate administration ki demand phangdri phawba kangpokpi phawduna saliba lambi chatla loyamadi koki singama ta phabasu yaro hena phongdorakpada natana lengana kotuna thamlibu wapam gi meyokta thabak toroklabadi lengak boycott tawbigi thabak lokholakani haina ngarang phongdokhibani
Mamang thagi mapanda N Biren Chief Minister Phamdi resign tokraba matung tha adumaki taraga homdoi state asida taraga mathurak suba oina President rule thamlakhibadagi Manipur santi thamnaba madi mausagi phibam hanjunanaba lokholakpagi saru ama oina Imphal Morel ami gi Paulel gi tenopal phawbagi marakta koki militant sing amadi makoibu sokotpa singna hangdokpa arakpa gari singdagi nam haduna sen launaba hangdokpa mafam sing thugaiki Kangpokpi district ki gamgi phaida hangdokpa manaba makhal gi illegal tax lofma madi militant singna sijanaba lambi mapan gi bunker singsu handak security force thugaiki bani Kangpokpi da police personnel sing da power loop sing na CN gi demand torakpa laikhiba ga loinana Delhi gi mafam adu nam haduna CN khaibi gi thabak singi mayokta akan thabak sing lokhana ba khana khibani Delhi da Manipur gi security ga mari laina ba tongan wafam sing khana duna thabak lokhana ba madi thas gi nipan phawbana national amadi international highway sing yauna lami punamak makhala mati gi athing ba apan ba leitna salana na ba madi apan no pirak ba singi mathakta akan ba thabak lokhana ba union home minister na khangan ba marakta COTU na separate administration ki demand pidri phawba satpe yaroi habada natana demand si gi matang da mantik na Demand Pangdri Fawu Tabak Lokot Kani Haina Akan Muwapam Tamaki Vadu Ngasi Governor na Preside Towa Mipam the Kanaki Have Gitazbali Rasbo and the Sip Secretary Amid State Amasum Central Force Gimakok Thomas in Sargyaki Pamaduda Kari were Blokibagi Hive Sapsana Kamangam Driadumanama Center of Manipur Santi Tamduna Mausagi Pum Hanjana Blokola Potabak the Singer Passing Sapsana Tingan of Tabak Lokot Pegi Matanga Kanaki Have Gitazabadi Lehaina Baugili Kunsing the Fundorakli Amaramdana Speaker Saitrabata Ngarang Delhi Yokri Manipur Legislative Assembly Speaker Toksam Saitrabata Nga Athingwada Delhi Gidam Impal Tokri Manipur gi sarang na bapiba marakta mamang thagi mapanda N Biren Chief Minister gi pham thadokraba matung March taragum doidigi Manipura PR lerak marakta anaba government CM na kano khona ba marakta ngaranung thil athingmur Speaker TS Saitrabata Delhi Gidam Impal Tadokibani Speaker TS Saitrabata gi khongset rasi official oiba khongset Oiriber natragana Lanai Rahai Kamangamtri N Biren CM Pam Tadokraba Matung BJP MLA Singueba Committee CM Duno Committee Edugi Co-Convener Oiba MLA case Ibom Samadi MLA case Robin Rona Mamang Thagi Kungamarida Pasoi Assembly Constituency ki MLA Sapam Kunja Keshor ki Terada Leva Yum na BJP ki MLA Singueba Mipam Amapang Tolaga Anova Government Nama CM Nabagi Matang Kananaba Mipam Kaukiba Lerabasu Mipam Maduri Pang Tokidri BJP ki MLA singi marakta anova government CM nana ba punsin bangam da bagi phibam amada leiringai sida Speaker Thoksam Saitrabata gi Delhi khongset asi yamna maru ibu khongset oina launari N Biren CM gi phamdagi resign tawdringai gi mamangna Speaker na Delhi da Union Home Minister Amit Shah unakibus lekravani panma yariba mana N Biren resign tawkiba matungda CM oirakpa yaba miyoi singi manung Speaker TS Saitrabata gi ming kanna panaribani Nakalamaromna BJP ki Minister Oiramba Kurai Kendra ki MLA le Sanktam Susindro Amasum Kendra ki MLA Haikam Dingosu ngasi Imphal ki Bir Kendra ki International Airport ki Imphal Thadokraiba Pawmuna Makhatari Makasa Tharak Poina Topa Pawmuna Zaribam Trak Amasum Oil Pamai Salakrari Ngananung Tilu Sarona Pung Amaga Makhairum Tarakpada Zaribam ki Lakhipur Leiba Oil Pump MS Energy Station ki Electric Panel Room Kauduna Mai Hauduna Salakudi Zaribam Fire Substation ki Sub Officer CH Ranjit Kumar Lusinguti Mamana Matam Sana Sangsinduna Kahan Amata Tokadabadigi Kalhaur Hari Adamonama Taudo Osina Maram Oreduna Pamasi Tonglon Krari Maramdana Ngarang Ayuk Angan Mapung Mariga Makhairom Tarapada Impal Jiribam Lambigi Lengang Pokpi area that Lambi CMG Leiba Kwanba Apex Company ni haipa Apex Company ki ni haipa truck AS09BC085 hapta lambi gi mathak ting ba electric ki high speed line theng lo bodi gi mai horok tuna sakre do manama fair service na matam sana kal ho bodi ki ka hen ama da thok dre hen su paus na makatarakli Makasa Tharak Poina Panam Pausi gi marui ba paw moina center gi wafam da phong na sing narakli ba COTU gi mathak da khudak de legal action lawdabani ko komi Union Government gi wafam da phong na sing na dun wangang liba Committee on Tribal Unity COTU gi mathakta khudak de legal action lawkham thu ihaina Coordinating Committee on Manipur Integrity Kokomina demand tawri Kokomina thadorak pasiramana COTU na March 3 da sirolama thoktuna Union Home Minister amadi Government of India bo phong na sing na ba thawang lup asina akan mamong ni yaningdi COTU gi wafam asi
unconstitutional oibada natana national unity law and order amadi Indian state ki sovereignty bu singnabani kokizo community ki declaration ni haiba COTU gi wafam adu Leiba asigi constitutional framework amadi democracy bu thawoidabani maram asina asiguma warol ama phong na thokliba sida khudakta legal amadi administrative ki akanma miyeng sangadaban haidi Sirol asina Union Home Minister na Delhi da pangthukiba high level meeting da pikiba directive sing ningsing laduna mifam aduda Union Home Minister na Manipur mahausa gi punsida hanjilang na khongthang ama oina tha sigi nipan gi Manipur gi lami khudimakta miyam athingba amadi akiba leitena satpa haunaba directive pikibani wafam asima kokomina taramna okli adubo kariguma Union Home Minister Amit Shah na masana ngangkipu wafam ngakta patarapadi santi pamjaba lamdam asigi miyamna mangonda lairamba thajabadu mangkigani Manipur irang asi thokraba matung Union Home Minister masana pikiba thajaba kiyama thabakto onthokidaba state asigi miyamna mayek singna ningsingli haidi Kokizo gi area da no free movement lehaloi haina ngarang COTU na phong na ngang ki wafam Indian constitution na piriba fundamental right atamna singnaba unlawful oi wafam ni Indian territory manungda sadok sin tawbada community amata na thingbi hak laiti masigi matha Kokizo volunteer amata phaba yaro haina COTU no warning tokiba simaksu rule of law bu singnabani loinana makhoi gi demand phangdana government na santi purana pathapak lokhat yaro haidiba simakna makhoi na tawri thaba si rebellions ni haiba mayek sing takli maram asna center na larak pa khongthang da apan ba yet papira ko miyoi khuding maki matak da akan ba legal action okam to e hansu kokomi na demand tarakli chirola sin hai nation gi sovereignty bu phone singnari ba COTU amadi masigi lusing bu singi matakta Union Home Minister amadi Government of India na khudak da legal action lauduna chirola ma thokpada senaba sing law enforcement agency sing na phaduna committee amatana amadi group amatana national integrity da singnaba yadi haiba utkadaban hanasu center gi puning singshili kokomi gi oina apunba Manipur ama haiba wapam sida asetba phirep leibana national sovereignty da singnaba sing yadi haiba khangadabani amadi asigumba sovereignty wapam sibu democratic institutions sing civil society organizations sing amadi responsible citizen khudimagna condemn tapam thui Manipur bu thugaina bu honarak pathabak sin kokomi na tumina yengduna lairoi law satnaba lamdamama oibana Manipur gi integrity ngaknaba khudakta action lawgadaban hanis kokomi na phungdorakli haina pausda makhatari amaromdana thenglabsu thengna center na miyeng sanglakpa leibak phabani WMC sai pharaglaba Manipur gi irang asibu loisindanaba thenglabsu thengna Modi lengang na akan mathabak sing lokholakpa apian pui haina World Meeting Council WMC na thad phongdorakli WMC na thadorakpa cholamada lining gi khenaba miyeng thambidana state asigi miyam amadi lantum ngak senanaba center lengang na athubada akan mathabak sing lokhatpiu amadi state lengang no Manipur gi law and order ngak tuna santi puronaba honabada karigumba mawong amatada compromise tawruidaban hairi loinana state asigi tungi mirol gi damak ing tappa sakhotpa Manipur ama thamnana bo honabada state asida lairiba community khudingmaki civil service organizations media amadi political lusingba singpuna hona minase haina su phongdorakli amaromda center na Manipur santi purangna bo honarakliba amadi lokholakliba thabak sing asida apan ba ayet pa piduna nena ta da Manipur ama ohena bo hona ba pamba kangluk plairibasi lebak thibani makhoi estimatam gi mamang ni Assam Rifles na yokhatuna lakli adumapo nongmadi akhoi soidanamaki makhoi si kanano amadi tawri basi kari no haiba khanglakhi gani haina su WMC na phongdorakli community ani gi marakta yengthina bagi sang ase asuki matik wangkhibana lainari ba pena basi onana bo hona bada matam khade adumak sangki gani ngasi thengnari ba saitheng sina akhoi pumbagi para amadi oharagani sai lising kaya gi puari leisabalamda masigi puari su irai lain hingsana amadi yengthina bana puari gi masuk thian me yaroi maram asina irang asibu sangtana lehana na bo honari bisingna wakal tabiduna asigumba angau bagi thaba asi topiu hingsa gi su masigi limit amadu maklaisi maram asina hana sunaba matam kuina satnagadaba warishin ma purapung amroi haba wapam su World Meeting Council na thamrakli makasa tharakpo ina to papawmana kanglon subna mikhal pangthukna ba chief election commissioner na mari leina basingda khankhre election commission of India ECI gi nauna chief election commissioner CEC oiraba Ganesh Kumar Leiba asida niyam sumna mikhal pangthuk pangamna ba thabak sing lokhona ba state amadi union territory singi CEO sing DO sing amadi harau sing poktak pikre chief election commissioner
CEC gi pham hek pu ba hoga ahan boina Ganesh Kumar na Sire loduna ngasi Delhi da Leiba si state sing amadi Union Territory sing gi CEO DEO ERO BLO sing gi oiba mifam amang si pangthokduna Leiba asida mikhal niyam sunu pangthokpa ngamnaba chap chaba election management gi thabak sing lokhatnaba khan khibani mifam adu Chief Election Commissioner Ganesh Kumar amasum Election Commissioner sing EC Dr. Sukhabir Singha Sandu amasum Dr. Bebek Joshi na established legal framework ki manungda Leiba gi election management gi phibam phagat hananaba gi matang na CEO singa kupna khanaki CEC Ganesh Kumar na mari lenaba election official singda legal framework sing khudamoina RP Act 1950 and 1951 registration of elector rules 1960 conduct of election rules 1961 amasum ECI na piba matam gi oiba instruction singa na transparent oina thabak tawna ba pokta piki CEC na makha taraduna statutory framework ki makha CEO DEO natragana harau singna sang naina political parties singi mifam pangthokna ba khan ba loina issue wise oina lawrakpa report sing CEO singna March 13 faw gi manung mari leina ba DEC singda submit tawna ba su khan khena su pawks phungtokli loina Masagi say Taragani Suraba Nahasing Constitution ki Article 325 sum 326 na piba provision gi matuina elector ama oina register tawbigi thabak niyam sum na matam sana pangtok na bamadi polling booth amamamda elector sanipan gi lising amaga sani phawba lehana na wasukhan ki mifam aduna kumna khanna ba matung CEO DEO ERO political parties sing mirep sing amadi polling agent sing yauna election project ki damak yamna mayek sengba stakeholder kungani pan sumasa khangdoki mifam aduda state amadi union territory khudimaki DEO amadi ERO amamam saruk yakhen su paus na makhata na palli adu tendang na sumna mayam na thamjaramge hausiku inadi mayam paus su matang sa lusinjarage masum mayam puna no update ngamina sena channel sige mekedegi miyangi mafam na makhata na thamjari mayam puna no update ngamina si